ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯇꯥꯝꯂꯕ ꯈꯨꯡꯒꯪ ꯑꯃꯈꯛꯇꯅꯤ꯫ ꯅꯨꯃꯤꯠꯅ ꯍꯦꯛ ꯇꯥꯈꯤꯕꯒ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡꯗꯨ ꯊꯣꯡ ꯆꯦꯠꯅ ꯆꯦꯠꯅ ꯂꯣꯏꯅ ꯂꯣꯟꯁꯤꯟꯅꯔꯝꯃꯤ꯫ ꯀꯅꯥꯃꯠꯇ ꯃꯈꯣꯜ ꯃꯋꯥ ꯊꯣꯛꯅꯔꯝꯗꯦ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯑꯍꯜ ꯆꯥꯎꯔꯦꯜꯅ ꯐꯨꯡꯒꯥ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯁꯨꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯎꯆꯦꯛ ꯑꯃꯅꯤꯗ ꯃꯁꯤ꯫ ꯃꯄꯥꯡꯒꯜꯁꯨ ꯌꯥꯝꯅ ꯐꯕꯖꯥꯠꯅꯤ꯫ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯒꯦꯕꯨ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯤꯗꯨꯅ ꯆꯞꯇꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯆꯦꯟꯗꯨꯅ ꯄꯨꯕ ꯉꯝꯃꯤ꯫ ꯎꯆꯦꯛ ꯑꯁꯤꯅ ꯎꯃꯪꯗ ꯂꯩꯕ ꯁꯥꯁꯤꯡꯕꯨ ꯆꯥꯕꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯉꯥꯡ ꯅꯨꯕꯤ ꯈꯛꯇ ꯊꯦꯡꯅꯕ ꯈꯨꯗꯤꯡꯕꯨ ꯆꯦꯟꯗꯨꯅ ꯄꯨꯏꯗꯣ꯫ ꯃꯄꯨꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯔꯒ ꯑꯉꯥꯡ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯄꯨ, ꯑꯗꯨꯗꯤ ꯎꯆꯦꯛ ꯑꯗꯣ ꯌꯥꯝꯅ ꯁꯥꯊꯤꯕ ꯎꯆꯦꯛ ꯑꯣꯏꯕ ꯇꯥꯏꯀꯣ? ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯔꯤꯕꯣ." ꯑꯃꯅ ꯑꯃꯨꯛ, "ꯀꯤꯕꯤꯗꯦ ꯀꯩꯁꯨ, ꯑꯩꯅ ꯍꯥꯠꯂꯒ ꯂꯣꯏꯔꯦ." ꯆꯥꯎꯔꯦꯟꯅ, "ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯃꯅꯒ ꯍꯦꯛꯇ ꯍꯥꯠꯄ ꯉꯝꯒꯗꯕ ꯎꯆꯦꯛ ꯅꯠꯇꯦꯗ꯫ ꯃꯍꯥꯛꯀꯤ ꯃꯆꯤꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯧꯏ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯎꯃꯪꯗ ꯄꯨꯁꯤꯟꯗꯨꯅ ꯁꯦꯠ ꯁꯦꯠꯇꯨꯅ ꯁꯥꯏ꯫ ꯁꯥꯍꯤꯡ ꯆꯥꯕ ꯎꯆꯦꯛ ꯂꯪꯖꯥ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯃꯉꯣꯟꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕ ꯄꯣꯠꯅꯤ꯫ ꯏꯄꯨ, ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯑꯗꯨꯁꯨ ꯀꯔꯝ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯇꯥꯛꯄꯤꯌꯨ." "ꯃꯆꯨꯅ ꯑꯃꯨꯕꯅꯤ꯫ ꯃꯁꯥ ꯁꯥꯒꯜ ꯑꯗꯨ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ꯫ ꯃꯍꯥꯛꯅ ꯅꯣꯡꯊꯛꯇ ꯃꯁꯥ ꯈꯞꯇꯨꯅ ꯄꯥꯏꯕꯗꯨꯅ ꯃꯥꯂꯦꯝ ꯂꯩꯈꯥ ꯑꯁꯤꯗ ꯁꯥꯃꯤꯟ ꯐꯪꯂꯤꯕꯅꯤ꯫ ꯃꯈꯣꯡꯒꯤ ꯈꯨꯖꯤꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯧꯏ꯫ ꯃꯈꯣꯡ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯕꯨ ꯆꯦꯟꯗꯨꯅ ꯄꯨꯏ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯁꯤꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯍꯧꯏ꯫ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯄꯥꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯍꯧꯅ ꯍꯧꯅ ꯈꯣꯡꯏ꯫ ꯃꯍꯥꯛꯅꯕꯨ ꯈꯣꯡꯂꯛꯂꯕꯗꯤ ꯈꯨꯟꯖꯥ ꯄꯨꯝꯕ ꯑꯁꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯂꯣꯠꯅꯔꯤꯕꯅꯤ꯫ ꯎꯆꯦꯛ ꯑꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄꯒꯦꯕꯨ ꯃꯗꯨꯗꯤ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯁꯨꯁꯥ, ꯃꯍꯥꯛ ꯑꯁꯤ ꯅꯨꯃꯤꯠ ꯃꯁꯤꯡ ꯈꯥꯏꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄꯖꯥꯠꯅꯤ꯫ ꯅꯣꯡꯃꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯄ, ꯅꯣꯡꯃꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯆꯠꯄ, ꯅꯣꯡꯃꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡ ꯆꯥꯕ, ꯅꯣꯡꯃꯅ ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯆꯥꯕ, ꯅꯣꯡꯃꯅ ꯎꯃꯪꯗ ꯁꯥ ꯇꯥꯟꯗꯨꯅ ꯁꯥ ꯐꯥꯗꯨꯅ ꯆꯥꯕ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯅ ꯃꯍꯥꯛꯀꯤ ꯁꯥꯖꯠꯅꯤ꯫ ꯅꯨꯃꯤꯠꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯦꯛꯇ ꯄꯥꯏꯔꯛꯄꯁꯨ ꯃꯌꯥꯎꯏ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯥꯏꯔꯛꯄꯁꯨ ꯃꯌꯥꯎꯏ꯫ ꯅꯣꯡꯗꯝ ꯅꯥꯏꯕ ꯊꯕꯛ ꯅꯠꯇꯦꯗ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯤ ꯀꯅꯥ ꯎꯗ꯭ꯔꯕ ꯃꯇꯝꯗ ꯅꯔꯣꯟꯗ ꯍꯦꯛ ꯂꯥꯛꯇꯨꯅ ꯃꯤꯅ ꯂꯩꯅꯔꯤꯕ ꯌꯨꯝꯕꯨ ꯊꯨꯗꯦꯛꯇꯨꯅ ꯍꯦꯛꯇ ꯆꯪꯏ꯫ ꯑꯗꯨꯒ ꯑꯔꯩꯕ ꯃꯤ ꯑꯃꯕꯨ ꯍꯦꯛꯇ ꯆꯦꯟꯗꯨꯅ ꯄꯨꯏ꯫ ꯑꯗꯨꯗꯤ ꯄꯨꯄꯨ, ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯤꯅ ꯑꯁꯨꯝꯃꯛ ꯍꯤꯡꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯈꯨꯟꯖꯥ ꯄꯨꯝꯕꯁꯦ ꯂꯣꯏꯅ ꯑꯋꯥꯕ ꯅꯪꯅꯕ ꯇꯥꯔꯦ, ꯁꯤꯕ ꯇꯥꯔꯦꯀꯣ ꯄꯨꯄꯨ꯫ ꯀꯝꯗꯧꯅꯤ ꯃꯁꯤꯗꯤ?" "ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ꯫ ꯍꯌꯦꯡ ꯀꯣꯟꯅ ꯏꯁꯨꯈꯩꯅ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯀꯥꯟꯗ, ꯅꯄꯥꯡꯒꯜ ꯀꯜꯂꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤꯀꯣ." "ꯅꯠꯇꯦ ꯄꯨꯄꯨ, ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯈꯪꯗ꯭ꯔꯤꯌꯦ꯫ ꯎꯆꯦꯛꯇꯣ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ?" "ꯇꯥꯏꯕꯪ ꯃꯤꯒꯤ ꯊꯋꯥꯏꯁꯨ ꯁꯥ ꯉꯥꯒꯤ ꯊꯋꯥꯏꯁꯨ ꯊꯦꯡꯅꯕ ꯃꯐꯝꯗꯒꯤ ꯆꯦꯟꯗꯨꯅ ꯍꯦꯛꯇ ꯄꯨꯏ꯫ ꯊꯋꯥꯏꯁꯤꯡꯕꯨ ꯂꯥꯛꯇꯨꯅ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯊꯋꯥꯏ ꯂꯥꯛꯄꯤ ꯀꯧꯏ." "ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯕ? ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦꯗ." "ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯔꯤꯕ ꯑꯆꯧꯕ ꯃꯤꯍꯤꯡ ꯆꯥꯕ ꯎꯆꯦꯛ ꯑꯁꯤꯅ ꯃꯐꯝ ꯑꯁꯣꯝꯗ ꯂꯥꯛꯄ ꯑꯁꯤ ꯆꯍꯤ 3ꯃꯨꯛ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯠ ꯃꯁꯤꯡ ꯈꯥꯏꯗꯣꯛꯇꯨꯅ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯆꯤꯡꯅꯨꯡ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯎꯆꯦꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯃꯁꯥ ꯁꯥꯒꯜꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯈꯞꯇꯨꯅ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯗꯨꯅ ꯑꯇꯤꯌꯥꯊꯛꯇ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯔꯝꯃꯤ꯫ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯎꯆꯦꯛ ꯃꯍꯥꯛꯅ ꯌꯦꯡꯅ ꯈꯜꯂꯤ, ꯑꯃꯝꯕ ꯃꯔꯛ ꯑꯣꯏꯕꯅ ꯂꯝꯕꯤ ꯑꯁꯤ ꯀꯪꯉꯥꯎꯅꯔꯦ꯫ ꯉꯁꯤ ꯑꯩꯅ ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯆꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯁꯤꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯦꯛꯇ ꯄꯥꯏꯊꯗꯨꯅ ꯑꯔꯩꯕ ꯑꯃ ꯆꯦꯟꯗꯨꯅ ꯄꯨꯕ ꯇꯥꯔꯦ." ꯃꯁꯥ ꯑꯗꯨ ꯈꯞꯇꯨꯅ ꯑꯃꯨꯛ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯊꯋꯥꯏ ꯂꯥꯛꯄꯤꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯣꯀꯣꯟ ꯑꯃꯗ ꯑꯣꯛ ꯃꯄꯤ ꯃꯆꯥ ꯈꯔ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯇꯦꯛꯄꯤ ꯑꯣꯀꯣꯟꯗ ꯂꯩꯔꯤꯕ
ꯇꯦꯛꯄ ꯑꯣꯛ ꯑꯆꯧꯕ ꯑꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯒꯦ. ꯍꯥꯎꯁꯨ ꯍꯥꯎꯔꯅꯤꯗ. ꯃꯕꯨꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯊꯣꯜꯂꯦ. ꯃꯈꯣꯡ ꯑꯅꯤ ꯑꯗꯨꯅ ꯑꯣꯛ ꯑꯗꯨꯕꯨ ꯆꯦꯟꯗꯨꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯋꯥꯡꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯐꯝ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯊꯋꯥꯏ ꯂꯥꯛꯄꯤ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯤꯅ ꯃꯤ ꯆꯦꯟꯗꯨꯅ ꯁꯥ ꯉꯥ ꯆꯦꯟꯗꯨꯅ ꯆꯥꯕ ꯑꯁꯤꯅ ꯌꯨꯝꯂꯛꯇ ꯁꯥ ꯉꯥ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯂꯝꯗ꯭ꯔꯦ. ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯨ ꯁꯨꯝ ꯃꯆꯤꯟꯖꯥꯛ ꯑꯣꯏꯈꯤꯕꯅ ꯃꯌꯦꯡ ꯇꯥꯁꯤꯜꯂꯛꯂꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯟꯗꯨꯅ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ. ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯨꯅ ꯂꯣꯏꯅ ꯇꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯃꯤꯐꯝ ꯑꯗꯨꯗ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯇꯤꯟꯕꯤꯔꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝꯕꯨ ꯑꯩꯅ ꯑꯍꯥꯟꯕꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯈꯨꯜ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯊꯣꯛꯂꯤꯕ ꯊꯋꯥꯏ ꯂꯥꯛꯄꯤ ꯎꯆꯦꯛꯀꯤ ꯇꯝꯊꯤꯔꯕ ꯐꯤꯕꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯊꯋꯥꯏ ꯀꯌꯥꯕꯨ ꯆꯦꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ. ꯃꯍꯥꯛꯅ ꯊꯋꯥꯏ ꯂꯧꯈꯤꯕꯗ ꯘꯥꯇꯤ ꯂꯩꯇ꯭ꯔꯕ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯑꯁꯨꯃꯛ ꯂꯩꯍꯧꯔꯦ. ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯌꯦꯡꯗꯨꯅ ꯂꯩꯔꯨꯒꯅꯤ. ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤ ꯆꯥꯕ ꯎꯆꯦꯛ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯁꯤꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯟꯅꯕꯅ ꯆꯨꯝꯒꯅꯤ. ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯃꯁꯤꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯄꯅꯗꯤ ꯆꯨꯝꯂꯦ. ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯀꯅꯥꯅ ꯀꯔꯝ ꯇꯧꯅ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯤꯕꯨ ꯍꯥꯠꯀꯗꯒꯦ ꯑꯁꯤꯅꯤ. ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅꯗꯤ ꯍꯦꯛꯇ ꯍꯥꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ. ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯎꯆꯦꯛ ꯑꯁꯤꯗꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯒꯤ ꯊꯧꯔꯥꯡꯗꯕꯁꯨ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯁꯣꯏꯗꯅ ꯇꯣꯛꯀꯅꯤ. ꯊꯋꯥꯏ ꯂꯥꯛꯄꯤ ꯎꯆꯦꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯌꯥꯝꯅꯁꯨ ꯀꯟꯕ ꯎꯆꯦꯛ ꯑꯃꯅꯤ. ꯃꯁꯤꯒꯤ ꯊꯧꯔꯥꯡ ꯑꯁꯤꯃꯗꯤ ꯀꯥꯟꯅꯔꯣꯏ ꯈꯜꯂꯤ. ꯑꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯧꯗꯨꯅ ꯐꯥꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯏꯕꯨꯡꯉꯣ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯈꯟꯅꯕꯗꯤ ꯌꯥꯏ. ꯑꯗꯨꯗ ꯌꯥꯝꯅ ꯂꯨꯅꯕꯨ ꯊꯣꯛꯀꯅꯤ. ꯃꯍꯥꯛꯀꯤ ꯂꯥꯏꯆꯠ ꯂꯥꯏꯑꯣꯡꯕꯨ ꯃꯨꯟꯅ ꯈꯪꯗꯅ ꯍꯤꯗꯥꯛ ꯍꯦꯛꯇ ꯊꯥꯕ ꯌꯥꯕ ꯍꯧꯅꯕ ꯅꯠꯇꯦꯗꯣ. ꯀꯔꯝꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ? ꯂꯩꯋꯥ ꯄꯨꯝꯕ ꯑꯔꯦꯝꯕ ꯁꯣꯏꯗꯅ ꯇꯥꯒꯅꯤ. ꯑꯗꯨꯗꯤ ꯈꯨꯔꯥ, ꯑꯔꯦꯝꯕ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯃꯛ ꯂꯩꯔꯁꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯩꯒꯤꯗꯤ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯅꯨꯄꯥꯗꯨ ꯐꯥꯎꯕ ꯊꯋꯥꯏ ꯂꯥꯛꯄꯤ ꯎꯆꯦꯛ ꯑꯗꯨꯅ ꯆꯦꯟꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤ. ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯆꯧꯕꯁꯤꯗ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯣꯏꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯔꯕꯅꯤ ꯃꯍꯥꯛꯇꯤ. ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯤꯡꯁꯥꯡ ꯑꯁꯦ ꯍꯦꯛꯇ ꯃꯩ ꯊꯥꯗꯣꯛꯁꯦ ꯍꯥꯏꯕ꯭ꯔꯣ? ꯃꯩ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯕꯅ ꯆꯨꯝꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯗꯨꯝꯅ ꯇꯧꯕꯁꯨ ꯍꯦꯛ ꯌꯥꯕ ꯅꯠꯇꯦ. ꯂꯤꯟꯁꯨ ꯁꯤꯗꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯑꯁꯨꯝꯅ ꯋꯥ ꯈꯟꯅꯔꯤꯉꯩꯁꯤꯗ ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯆꯥꯎꯔꯦꯟꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ. ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ, ꯑꯩꯒꯤ ꯋꯥ ꯑꯁꯤꯁꯨ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ. ꯑꯩꯈꯣꯏꯅ ꯁꯥ ꯉꯥ ꯍꯥꯠꯄ, ꯎꯆꯦꯛ ꯋꯥꯌꯥ ꯍꯥꯠꯄ ꯑꯁꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯒ ꯊꯥꯡ ꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯄ ꯑꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯥꯛꯂꯕꯅꯤ. ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯤꯗꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ ꯑꯃ ꯑꯣꯏꯈꯤꯕꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯕꯁꯤꯃꯗꯤ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕ ꯅꯤꯡꯗ꯭ꯔꯦ. ꯑꯗꯨꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯊꯤꯔꯛꯄꯗ ꯊꯥꯡ ꯇꯦꯟ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯄꯗ ꯃꯁꯤꯅ ꯐꯕ ꯇꯥꯔꯦ. ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯒꯗꯣꯏꯅꯣ ꯍꯥꯠꯀꯗꯧꯅꯣ ꯍꯥꯏꯕꯁꯤꯃꯗꯤ ꯑꯗꯨꯃꯛ ꯂꯨꯅ ꯊꯣꯛꯂꯤ. ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕ ꯏꯆꯝ ꯆꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯥꯡ ꯇꯦꯟ ꯑꯁꯤꯅꯕꯨ ꯎꯆꯦꯛ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯒꯗ꯭ꯔꯅꯦ? ꯃꯗꯨ ꯑꯩ ꯊꯥꯖꯗꯦꯗ. ꯆꯥꯎꯔꯦꯟꯅ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯅ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ. ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯄꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ. ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯟꯕ ꯊꯥꯡꯅꯣ? ꯈꯨꯜ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ. ꯅꯈꯣꯏꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯃꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯅꯤꯅ ꯋꯥꯐꯝ ꯑꯁꯤꯒ ꯆꯥꯟꯅꯒꯗꯕ ꯋꯥꯔꯤ ꯑꯃ ꯂꯩ. ꯑꯩ ꯅꯈꯣꯏꯗ ꯂꯤꯔꯛꯀꯦ. ꯅꯈꯣꯏ ꯇꯥꯎꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯂꯤꯔꯝꯃꯤ. ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯗꯅꯤ. ꯃꯇꯝ ꯑꯗꯨ ꯁꯥ ꯉꯥ ꯑꯃꯗꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ. ꯃꯇꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗꯅ ꯑꯆꯧꯕ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯃ ꯂꯩꯔꯝꯃꯤ. ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗꯅ ꯇꯨꯔꯦꯜ ꯑꯃ ꯆꯦꯜꯂꯝꯃꯤ. ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡꯕꯨ ꯊꯋꯥꯏ ꯇꯨꯔꯦꯜ ꯀꯧꯔꯝꯃꯤ. ꯌꯨꯝꯊꯣꯡꯄꯣꯛ ꯑꯃꯗ ꯃꯊꯟꯇ ꯂꯩꯕ ꯆꯥꯎꯅꯨ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯅꯣꯡꯃ ꯆꯤꯡꯗ ꯁꯥꯗꯥꯟꯕ ꯆꯠꯂꯝꯃꯤ.
Asumna sadanba chatpa asi mahakna pisak hek piklingaidagi chalaklabani aduna mafam adugi lami tumi pumnamak mahakna loina khanglammi. Chingnung aduda asum changsilakpada pamba kaizau amana mahak thengnarami. Pamba kainine sidi onthokna saukhreda. Nahan makai aina tirakliba sidi nangdi sida lotra leramli boy. Khangani da ngasidi aigi tenje sina hekta kaptuna hatlage. Makuta paiba lirung ten aduda tenje aduna tonga thongduna makhong khongthang adu yamna tapna thangduna yaro adubu mapa tamlami. Pamba kaizau adusu taibang migi samin phangduna umang manung adomda chensin khirami. Saunu na kai adubu sum tanarami mahakna sum tanabada kai adugi khongul mangkhirami. Achacha lakzaida imangda urub adu phawba hek hatpa ngamhodeda. Asumna khanduna mamai adu leithorakpa matamdadi mi yengpham aduda achaubu usek amuba ama taadu leribadu hek urami. Usek nini masidi onthokna su saukhreda. Asuk sawu usekti imana pokpadagi ujri magi sibu paiba ngamjaba jatlane. Asi khanduna usek adugi manak tamna changsilami aduga usek aduda munna yenglami. Usek adu atai usek singa manaramde makhong adu siyamna saurami kujin adu siyamna sanglami. Masa sagal adu su yamna pakna saurami. Masil adu siyamna tumlami adubu usek adugi masa aduda karigumba amana kakkibagi isu yamna thoklaga leiri. Atopa masa sagal adumana mahaki pikliba masa usek adubu khumduna leiri. Chaununa usek adubu yengduna machinda soli. Masigi usek asidi asambu usek amanatena. Onthokna su sauriba macha amasu yaurine mahaki si aibu ubasida aina mahak amadi masa sibu hatkargani haina khanba male. Aduna oiba tai masa sibu khumjilibase aduga mahake atopa masa sina I thoklibasina karam tawribazana. Somdasu usek aduna mapukningda khallami aibu makhoina hatnama tanarakpada aigi isa asida makhoigi matik magul leiraba thang aduna pankre. Isa asidagi isu mayam ama thokre matik magul leiraba thang asina aigi isa asida yankhrabanina aidi soidana maki sirgani. Adubu aigi isa asidi kamdoba hauzik aigi nakta laktuna lepliba sadanbu nupasina hatok pikhrabadi aidi mangzaredana. Mahak aiga taibang irol tinabasu nate aigi pukninga wafambase mangona karamna phungdokani. Asumna nungbangna dun leirami. Chaununa makut aduna masa adu thenge tawbada usek adu masi khajik lengthokhirami. Usek aduna adumna machi lengkhibaduda mahakna khumduna thamlamba iranglang mathang adubu chaununa urami. Thangnini kari thangno onthokna phajeida ngasigi numit sida aina thengnaribasing asibu karino aihak isa itanta pawba wakhal tajadre tawribase. Masigi thang asina usek asigi masa sagal asida yalakpa soidana oigani. Thang asina usek ase hatpa ngamboire phare masigi thang ase aina laurage aigi oirage. Wakhalda asi khanduna thang adu makhuna khungatuna pairami. Usek asauba adu masana ma aduna masa pisak usek adu makhumduna leiri mahakna khanbadi nupa asina thang ase khungaikre makhuta sena paikre mahakise aigi isabu hatke haina khanba male. Aigi isa sidi paiba sungamtre aisu isa nama sida thangna thinkibana paiba ngamtre kari karam tawraga isagi thawaibu sadan masidagi kangani. Aina nahan makai atopa sanga mayam mahatuna charuba singdo ngasidi nungaitaba ningamdaba phaurakle. Makhoisu ngasi aina wariba nungaitaba phauriba sigumna soidana phauramgani ko. Aina tawzakiba iral adugi matung inna ngasidi aigi iphamda isada amuk phangba tarabra ningamakidreda. Saununa usek adugi mawong mataw adubu munna yengladuna khali. Usek asigi masana masina masa asibu khanjinuna thamlibase aina macha asibu soidana hatkragani haina khanbu oiramgani. Asi khanduna usek adubu yengduna hai hada usek aidi nanggubu usek asidi ngasidu ubada mangairi namingsu aina khangdedo nasa sagal aduna thangpham tana yankhibana
ꯄꯥꯏꯕꯁꯨ ꯉꯝꯗ꯭ꯔꯕꯣꯏ? ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤꯅ ꯅꯪꯒꯤ ꯅꯁꯥꯗ ꯌꯥꯜꯂꯛꯂꯕꯣꯏ? ꯑꯩꯅꯗꯤ ꯀꯔꯤꯁꯨ ꯅꯈꯣꯏꯗ ꯌꯥꯜꯂꯣꯏ꯫ ꯅꯪꯅ ꯄꯥꯈꯠꯂꯤꯕꯗꯣ ꯄꯥꯈꯠꯀꯅꯨ꯫ ꯅꯔꯣꯜꯅ ꯇꯤꯟꯅꯔꯝꯕ ꯑꯣꯏꯔꯕꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯁꯨ ꯈꯪꯅꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯗ꯭ꯔꯦꯗꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯎꯆꯦꯛ ꯑꯆꯧꯕꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯎꯆꯦꯛ ꯃꯆꯥ ꯑꯗꯨꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯖꯔꯝꯃꯤ꯫ ꯆꯥꯎꯅꯨꯅ "ꯑꯣ, ꯁꯤꯔꯕꯣꯏ? ꯅꯨꯡꯉꯥꯏꯇꯦꯗ꯫ ꯅꯆꯥ ꯑꯁꯤꯅ ꯀꯝꯗꯧꯍꯧꯕ?" ꯎꯆꯦꯛ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯑꯗꯨꯒ ꯍꯥꯏ, "ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯀꯅꯥ ꯂꯩꯇ꯭ꯔꯕꯣꯏ? ꯅꯪꯒꯤ ꯄꯨꯟꯁꯤꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯐꯔꯦ, ꯅꯪꯅ ꯆꯥꯎꯗ꯭ꯔꯤꯕ ꯃꯇꯝ ꯐꯥꯎ, ꯅꯁꯥ ꯁꯥꯒꯜ ꯈꯞꯇꯨꯅ ꯄꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯅꯪꯕꯨ ꯌꯣꯛꯄꯤꯔꯒꯦ꯫ ꯃꯐꯝ ꯑꯁꯤꯗ ꯌꯣꯛꯂꯒꯦꯀꯣ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯆꯥꯎꯅꯨꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯗꯨꯅ ꯎꯆꯦꯛ ꯃꯆꯥ ꯑꯃꯨꯕ ꯑꯗꯨꯕꯨ ꯌꯣꯛꯄꯤꯔꯝꯃꯤ꯫ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯊꯨꯝꯕ ꯑꯊꯨꯝꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡꯕꯨ ꯍꯦꯛꯇꯨꯅ ꯎꯆꯦꯛ ꯃꯆꯥ ꯑꯗꯨꯗ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯅꯨꯅ ꯎꯆꯦꯛ ꯃꯆꯥ ꯑꯗꯨꯒ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯛꯄꯁꯤ ꯊꯥꯕꯝ ꯑꯃ ꯐꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯎꯆꯦꯛ ꯃꯆꯥ ꯑꯗꯨ ꯄꯥꯏꯕ ꯉꯝꯂꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯃꯆꯥꯅ ꯄꯥꯏꯕ ꯉꯝꯖꯔꯕꯗ ꯆꯥꯎꯅꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ "ꯅꯪꯅ ꯄꯥꯏꯕ ꯉꯝꯂꯕꯅꯤꯅ ꯉꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯅꯅꯤꯡꯇꯝꯅ ꯄꯥꯏꯖꯈ꯭ꯔꯣꯀꯣ꯫ ꯑꯩꯁꯨ ꯑꯩꯒꯤ ꯇꯥꯏꯕꯪ ꯑꯗꯨꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯔꯨꯔꯒꯦ꯫ ꯅꯪ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯀꯥꯏꯅꯔꯁꯤꯀꯣ꯫ ꯅꯪꯁꯨ ꯄꯥꯏꯖꯈ꯭ꯔꯣ." ꯎꯆꯦꯛ ꯑꯃꯨꯕ ꯃꯆꯥ ꯑꯗꯨ ꯃꯁꯥ ꯑꯗꯨ ꯈꯞꯈꯞꯇꯨꯅ ꯃꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯋꯥꯡꯅ ꯋꯥꯡꯅ ꯄꯥꯏꯗꯨꯅ ꯆꯤꯡꯂꯣꯏ ꯋꯥꯡꯃ ꯂꯥꯟꯈꯤꯔꯝꯃꯤ꯫ ꯆꯥꯎꯅꯨꯁꯨ ꯊꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯁꯥꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯇꯨꯔꯦꯜ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯉꯥꯏꯍꯥꯛ ꯄꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ, "ꯃꯁꯤꯒꯤ ꯊꯥꯡ ꯑꯁꯤ ꯑꯆꯝꯕ ꯑꯃ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯛ ꯆꯥꯎꯕ ꯎꯆꯦꯛ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯕ ꯊꯥꯡꯅꯤ꯫ ꯎꯆꯦꯛ ꯑꯗꯨ ꯁꯥ ꯉꯥꯕꯨ ꯆꯥꯕ ꯎꯆꯦꯛꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯎꯆꯦꯛ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯆꯥꯔꯛꯀꯅꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯍꯌꯦꯡ ꯀꯣꯟꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯑꯋꯥ ꯑꯅꯥ, ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯂꯛꯄ ꯌꯥꯏ꯫ ꯃꯇꯝꯗꯨꯗ ꯃꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯊꯥꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯑꯣꯏꯁꯅꯨ꯫ ꯑꯩꯒꯤ ꯏꯐꯝꯗ ꯊꯝꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯅꯤ? ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯂꯣꯠꯇꯨꯅ ꯇꯥꯗꯨ ꯂꯩꯖꯈ꯭ꯔꯁꯅꯨ." ꯆꯥꯎꯅꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯊꯥꯗꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯕꯤꯔꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯨ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯎꯄꯥꯏ ꯑꯃ ꯂꯥꯛꯂꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯃꯨꯛ ꯍꯥꯏꯅꯩ, "ꯏꯄꯨꯅ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤꯗꯨꯅ ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯊꯋꯥꯏ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯍꯥꯏꯔꯤꯕ ꯊꯥꯡꯗꯨ ꯍꯧꯖꯤꯛꯁꯨ ꯁꯣꯏꯗꯅ ꯇꯥꯗꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯊꯥꯡ ꯑꯗꯨꯇꯅ ꯊꯋꯥꯏ ꯂꯥꯛꯄꯤꯗꯨꯕꯨ ꯍꯥꯠꯄ ꯉꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯥꯡ ꯑꯗꯨꯕꯨ ꯊꯤꯕ ꯇꯥꯏ." ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯉꯥꯏꯈꯣ ꯑꯃꯨꯛꯇ꯫ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗꯅꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯎꯆꯦꯛ ꯑꯗꯨꯅ ꯂꯩꯔꯤꯕꯁꯨ꯫ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯍꯦꯛꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯊꯤꯔꯨꯒꯅꯤ? ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯎꯆꯦꯛ ꯑꯗꯨꯅ ꯉꯥ ꯆꯥꯕ ꯇꯥꯕ ꯅꯨꯃꯤꯠꯇꯗꯤ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯗꯨꯅ ꯆꯥꯕꯅꯤ." ꯑꯍꯜ ꯑꯃꯅ ꯑꯃꯨꯛ, "ꯃꯤ ꯆꯥꯕꯁꯨ ꯇꯥꯗꯕ ꯅꯨꯃꯤꯠ, ꯉꯥ ꯆꯥꯕꯁꯨ ꯇꯥꯗꯕ ꯅꯨꯃꯤꯠ, ꯁꯥ ꯆꯥꯕ ꯇꯥꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯁꯤ꯫ ꯑꯃꯔꯣꯝꯗ ꯎꯆꯦꯛ ꯑꯗꯨꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯀꯌా ꯄꯥꯏꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯄꯥꯏꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯝꯕ ꯃꯇꯝꯗꯅ ꯍꯦꯟꯕꯅꯤ." ꯑꯁꯨꯝꯅ ꯑꯔꯦꯞꯄ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯗꯨꯅ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯈꯨꯟꯖꯥ ꯅꯍꯥ ꯅꯨꯄꯥ ꯈꯔꯅ ꯊꯋꯥꯏ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯎꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯟꯊꯥꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯏꯁꯤꯡꯗ ꯀꯨꯏꯅ ꯏꯔꯨꯞꯄ ꯍꯩꯕ ꯃꯍꯥꯛꯅꯤ꯫ ꯂꯟꯊꯥꯕꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯨꯞꯇꯨꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯨꯟꯅ ꯀꯣꯌꯦꯡ ꯌꯦꯡꯖꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯊꯤꯔꯛꯄꯅ ꯅꯨꯡꯖꯦꯡ ꯈꯔꯅ ꯀꯨꯞꯁꯤꯟꯗꯨꯅ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗ ꯊꯥꯡ ꯑꯃꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯈꯨꯟꯒꯠꯇꯨꯅ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, ꯍꯥꯏꯔꯤꯕ ꯊꯥꯡ ꯑꯗꯣ ꯑꯩꯍꯥꯛꯅ ꯐꯪꯂꯦ꯫ ꯃꯁꯤꯗ ꯂꯩꯔꯦ, ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ." ꯃꯤꯌꯥꯝꯗꯨ ꯑꯣꯝꯁꯤꯟꯗꯨꯅ ꯊꯥꯡ ꯑꯗꯨꯕꯨ ꯌꯦꯡꯅꯩ꯫ "ꯍꯣꯏꯅꯦ, ꯊꯥꯡ ꯂꯩ ꯍꯥꯏꯕꯗꯣ ꯇꯁꯦꯡꯅ ꯆꯨꯝꯂꯕ ꯑꯣꯏꯔꯦ꯫ ꯊꯥꯡ ꯑꯁꯤꯕꯨ ꯐꯪꯂꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯎꯆꯦꯛ ꯑꯗꯨ ꯍꯥꯠꯄ ꯌꯥꯔꯒꯅꯤ." ꯃꯈꯣꯏ ꯄꯨꯟꯅ ꯈꯨꯜꯗ ꯆꯠꯇꯨꯅ ꯊꯥꯡ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯗ ꯅꯈꯣꯏꯅ ꯊꯥꯡ ꯑꯁꯤꯕꯨ ꯐꯪꯕꯗꯤ꯫ ꯊꯥꯡ ꯑꯁꯤ ꯂꯩꯔꯕꯅꯤꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯍꯥꯠꯄ ꯌꯥꯔꯒꯅꯤ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯊꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯆꯜꯂꯦ ꯍꯥꯏꯗꯨꯅꯁꯨ
ꯍꯦꯛꯇ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯒꯅꯤ ꯍꯥꯏꯕ ꯈꯟꯗꯦ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯇꯤꯛ ꯃꯒꯨꯜꯁꯨ ꯍꯟꯊꯔꯝꯕ ꯌꯥꯏ, ꯑꯗꯨꯅ ꯊꯥꯡ ꯑꯁꯤꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯏꯔꯥꯠꯇꯨꯅ ꯊꯝꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯆꯥꯎꯔꯦꯟꯅ ꯍꯣꯏ, ꯃꯗꯨꯅ ꯆꯨꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯎꯃꯪ ꯂꯥꯏꯒꯤ ꯁꯪꯂꯦꯟꯗ ꯊꯥꯡ ꯑꯁꯤꯕꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯏꯔꯥꯠꯇꯨꯅ ꯊꯝꯁꯤ, ꯃꯗꯨꯅ ꯊꯥꯡ ꯑꯁꯤꯒꯤ ꯃꯒꯨꯜ ꯍꯦꯟꯒꯠꯄ ꯑꯣꯏꯁꯅꯨ꯫ ꯃꯁꯤꯅ ꯋꯥꯐꯝ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯑꯗꯨꯕꯨ ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯈꯨꯜ ꯑꯗꯨꯒꯤ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯕ ꯋꯥꯔꯤ ꯂꯤꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯡ ꯑꯁꯤ ꯑꯃꯈꯛꯇꯅꯤ, ꯈꯨꯠꯁꯨ ꯑꯁꯤꯒ ꯃꯤꯑꯣꯏ ꯑꯃꯈꯛꯇꯒ ꯁꯥꯒꯣꯟꯅꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯍꯥꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯈꯨꯟꯖꯥ ꯄꯨꯝꯕ ꯍꯨꯞꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯈꯛ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯨꯕꯗ ꯃꯍꯥꯛ ꯑꯗꯨ ꯁꯣꯏꯗꯅ ꯆꯦꯟꯈꯤꯕ ꯌꯥꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯄꯅꯤ, ꯑꯗꯨꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃꯈꯛꯅ ꯂꯥꯟꯊꯦꯡꯅꯕ ꯇꯥꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯃꯤꯁꯛ ꯑꯗꯨꯕꯨ? ꯀꯅꯥ ꯂꯥꯟꯊꯦꯡꯅꯕꯤꯒꯅꯤ? ꯑꯁꯨꯝꯅ ꯋꯥ ꯈꯟꯅꯕ ꯑꯁꯤꯗ ꯊꯥꯡ ꯑꯗꯨꯕꯨ ꯏꯁꯤꯡꯗꯒꯤ ꯈꯨꯟꯒꯠꯈꯤꯕ ꯆꯥꯎꯔꯦꯟꯒꯤ ꯃꯆꯥ ꯑꯇꯣꯝꯕ ꯂꯟꯊꯥꯕꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯣꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯟꯖꯥ ꯄꯨꯝꯕ, ꯊꯥꯡ ꯑꯁꯤꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯕꯗ ꯑꯩꯅ ꯐꯪꯂꯛꯈꯤꯕꯅꯤ, ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯍꯥꯠꯄꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯩ ꯑꯣꯏꯅ ꯊꯣꯛꯆꯒꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯅ ꯂꯩꯔꯕꯗꯤ ꯇꯝꯊꯤꯔꯕ ꯃꯤ ꯆꯥꯕ ꯊꯋꯥꯏ ꯂꯥꯛꯄꯤ ꯎꯆꯦꯛ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯂꯟꯊꯥꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯕꯨ ꯎꯃꯪ ꯂꯥꯏꯒꯤ ꯂꯥꯏꯁꯪꯅ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯍꯥꯟꯅꯒꯨꯝ ꯅꯨꯃꯤꯠꯅ ꯍꯦꯛ ꯇꯥꯈꯤꯕꯒ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯅꯗꯨꯅ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯆꯤꯡꯁꯥꯡ ꯑꯗꯨꯗꯒꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯤ ꯆꯥꯕ ꯊꯋꯥꯏ ꯂꯥꯛꯄꯤ ꯎꯆꯦꯛ ꯑꯗꯨ ꯃꯁꯥ ꯑꯆꯧꯕꯗꯨ ꯈꯞꯇꯨꯅ ꯋꯥꯡꯅ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯈꯜꯂꯤ, ꯉꯁꯤꯗꯤ ꯃꯤ ꯆꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯌꯨꯝ ꯑꯃꯗ ꯍꯦꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯑꯔꯩꯕ ꯃꯤ ꯑꯃ ꯍꯦꯛꯇ ꯆꯦꯟꯗꯨꯅ ꯄꯨꯔꯒꯦ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯃꯔꯣꯝꯗ ꯃꯤ ꯆꯥꯕ ꯑꯁꯤꯅꯁꯨ ꯑꯩꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯑꯁꯤ ꯍꯦꯟꯅ ꯍꯦꯟꯒꯠꯄꯒꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯑꯁꯨꯝ ꯄꯥꯏꯔꯛꯄꯅ ꯈꯨꯜꯒꯤ ꯃꯄꯥ ꯌꯧꯔꯗꯨꯅ ꯌꯨꯝ ꯑꯃꯒꯤ ꯃꯊꯛꯇ ꯄꯥꯏꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯊꯛ ꯑꯗꯨꯗ ꯇꯣꯡꯕꯗ ꯌꯨꯝꯊꯛ ꯑꯗꯨ ꯑꯁꯣꯟꯕ ꯑꯣꯏꯔꯝꯗꯨꯅ ꯄꯦꯗ꯭ꯔꯦꯛ ꯂꯥꯎꯅ ꯇꯦꯛꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯇꯥꯟꯖꯥ ꯆꯥꯔꯗꯨꯅ ꯎꯆꯦꯛ ꯑꯗꯨꯅ ꯏꯃꯨꯡꯗ ꯄꯥꯏꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯕꯨ ꯃꯈꯣꯡꯅ ꯀꯣꯠꯇꯨꯅ ꯌꯨꯝ ꯃꯊꯛꯇ ꯑꯃꯨꯛ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯣꯏꯅꯕꯤꯅ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯎꯆꯦꯛꯅ ꯆꯦꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ꯫ ꯀꯅꯥ ꯂꯩꯕꯒꯦ? ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯔꯕꯗ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯄꯥꯎꯊꯥꯡ ꯅꯥꯏꯈꯤꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯎꯆꯦꯛ ꯑꯗꯨꯕꯨ ꯀꯤꯕꯅ ꯀꯅꯥꯝꯇ ꯃꯄꯥꯜ ꯊꯣꯛꯅꯔꯝꯗꯦ꯫ ꯂꯟꯊꯥꯕꯅ ꯃꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯅ ꯁꯣꯜꯂꯤ꯫ ꯑꯁꯨꯛ ꯐꯠꯇꯕ ꯁꯥꯍꯤꯡ ꯆꯥꯕ ꯎꯆꯦꯛ, ꯉꯁꯤꯁꯨ ꯅꯪꯒꯤ ꯆꯤꯟꯖꯥꯛ ꯆꯦꯟꯕ ꯂꯦꯞꯇ꯭ꯔꯤꯕ? ꯑꯩꯈꯣꯏ ꯄꯨꯝꯕꯒꯤ ꯊꯋꯥꯏꯕꯨ ꯂꯧꯕꯒꯤ ꯂꯃꯟꯗꯤ ꯅꯪꯕꯨ ꯍꯥꯠꯇꯨꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯑꯩꯅ꯫ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯉꯥꯏꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯂꯕ ꯇꯨꯡꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯌꯥꯎꯅ ꯊꯥꯅꯈꯤꯕ ꯎꯆꯦꯛ ꯑꯗꯨꯕꯨ ꯍꯥꯠꯀꯗꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯟꯊꯥꯕꯅ ꯃꯄꯥ ꯆꯥꯎꯔꯦꯟꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯄꯟꯊꯧ ꯑꯄꯣꯛꯄ, ꯉꯁꯤ ꯅꯆꯥ ꯑꯩꯅ ꯁꯥꯐꯥ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤꯕ ꯑꯁꯤꯗ ꯅꯆꯥ ꯑꯩꯒꯤ ꯃꯤꯠꯃꯥꯏ ꯑꯣꯏꯕ ꯌꯥꯕ ꯂꯧꯁꯤꯡ ꯈꯔ ꯇꯥꯛꯄꯤꯌꯨꯗꯣ꯫ ꯆꯥꯎꯔꯦꯟꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯂꯧ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯏꯄꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯃꯁꯤꯒꯤ ꯂꯧ ꯑꯁꯤꯅ ꯅꯪꯅ ꯍꯣꯔꯦꯟ ꯎꯆꯦꯛ ꯑꯗꯨꯕꯨ ꯊꯦꯡꯅꯕꯗ ꯀꯥꯟꯅꯔꯛꯄ ꯌꯥꯏ꯫ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯕ ꯇꯥꯏ꯫ ꯎꯆꯦꯛ ꯑꯗꯨꯕꯨ ꯎꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯕ ꯑꯃꯗꯤ ꯎꯠꯄ ꯌꯥꯗꯦ꯫ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯕ ꯌꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯇꯝꯅ ꯆꯦꯟꯈꯤꯕ ꯌꯥꯏ꯫ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯀ ꯇꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯥꯟꯊꯦꯡꯅꯕ ꯇꯥꯏ꯫ ꯂꯥꯏꯗ ꯀꯠꯂꯕ ꯊꯥꯡ ꯑꯁꯤ ꯑꯆꯝꯕ ꯊꯥꯡ ꯑꯃꯗꯤ ꯅꯠꯇꯦꯗꯣ꯫ ꯊꯥꯡ ꯑꯁꯤꯕꯨ ꯂꯥꯏꯕꯛ ꯀꯠꯇꯨꯅ ꯈꯨꯠꯐꯝ ꯆꯦꯠꯅ ꯄꯥꯏꯕ ꯇꯥꯏꯗꯣ꯫ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯂꯧ ꯈꯔ ꯄꯜꯂꯕꯗ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯆꯤꯜꯅ ꯆꯤꯛꯀꯦ ꯍꯥꯏꯅ ꯍꯣꯠꯅꯔꯛꯄꯗ ꯅꯪꯒꯤ ꯅꯁꯥꯗꯣ ꯄꯨꯝꯅ ꯌꯦꯠꯂꯣꯝꯗ ꯆꯤꯡꯊꯣꯛꯄ ꯇꯥꯏ꯫ ꯎꯆꯦꯛ ꯑꯗꯨꯅ ꯌꯦꯠꯇ ꯃꯃꯥꯏ ꯂꯩꯔꯛꯄꯗ ꯅꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯑꯗꯨ ꯃꯉꯣꯟꯗ ꯍꯥꯏꯖꯤꯟꯗꯨꯅ ꯑꯣꯏꯔꯣꯝꯗ ꯆꯣꯡꯊꯣꯛꯄ ꯇꯥꯏ꯫ ꯑꯁꯨꯝꯅ ꯁꯤꯖꯤꯟꯅꯕ ꯂꯧ ꯈꯔ ꯇꯥꯛꯄꯤꯔꯝꯃꯤ꯫
ꯂꯟꯊꯥꯕꯗꯨ ꯂꯧ ꯈꯔ ꯐꯪꯖꯔꯕꯗ ꯃꯗꯨꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯗꯨꯅ ꯃꯄꯥꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯊꯋꯥꯏ ꯆꯤꯡꯇꯝꯅ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯆꯠꯂꯤꯕ ꯈꯨꯟꯖꯥ ꯃꯤꯑꯣꯏ ꯀꯅꯥꯝꯇ ꯂꯣꯏꯅꯔꯝꯗꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯎꯆꯦꯛ ꯑꯁꯤꯅ ꯉꯥ ꯆꯥꯕ ꯅꯨꯃꯤꯠ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏ ꯂꯥꯛꯄꯤ ꯎꯆꯦꯛꯅ ꯊꯋꯥꯏ ꯇꯨꯔꯦꯜꯗ ꯀꯨꯝꯗꯨꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯃꯔꯤꯜ ꯑꯗꯨ ꯂꯩꯅꯥꯡ ꯇꯥꯕ ꯃꯈꯩ ꯅꯩꯈꯥꯏꯗꯨꯅ ꯉꯥꯕꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯁꯤꯃꯗ ꯂꯦꯝꯂꯩ ꯉꯥ ꯑꯃꯠꯇ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗ ꯎꯆꯦꯛ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯣ? ꯏꯄꯨꯛꯅ ꯑꯁꯨꯛ ꯂꯥꯝꯂꯕ ꯃꯇꯝꯁꯤꯗ ꯉꯥ ꯑꯃꯠꯇ ꯐꯥꯕ ꯉꯝꯗꯕꯁꯤꯕꯣ? ꯉꯥꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ? ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝꯅ ꯊꯤꯔꯤꯉꯩ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯇꯣꯟꯗ ꯇꯥꯏꯕꯪ ꯃꯤꯍꯤꯡ ꯃꯅꯝ ꯅꯝꯂꯛꯂꯝꯃꯤ꯫ ꯃꯅꯝꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯝꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯕꯨ ꯂꯥꯛꯄꯔꯥ? ꯑꯁꯤ ꯈꯟꯅ ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃ ꯂꯥꯛꯂꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯉꯥ ꯆꯥꯕ ꯅꯨꯃꯤꯠ ꯇꯥꯔꯒ ꯉꯥ ꯑꯃꯠꯇ ꯐꯥꯕ ꯉꯝꯗꯕꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯈꯥꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯅꯪ ꯂꯥꯛꯂꯕ? ꯐꯔꯦ, ꯉꯁꯤꯗꯤ ꯉꯥꯒꯤ ꯃꯍꯨꯠꯇ ꯇꯥꯏꯕꯪ ꯃꯤ ꯅꯪ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯕ ꯇꯥꯔꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯃꯁꯥ ꯁꯥꯒꯞ ꯈꯞꯇꯨꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯗꯨꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯕꯨ ꯇꯝꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯈꯣꯡ ꯑꯅꯤꯅ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯕꯨ ꯀꯣꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯄꯥꯏꯁꯤꯜꯂꯛꯄꯅ ꯃꯍꯥꯛꯀꯤ ꯃꯀꯣꯜ ꯑꯗꯨ ꯌꯧꯔꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯗꯨ ꯃꯈꯥꯗ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯕꯨꯛ ꯂꯥꯝꯂꯕ ꯎꯆꯦꯛꯇꯨꯗ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯕꯨ ꯃꯆꯦꯠ ꯑꯗꯨꯅ ꯆꯤꯛꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯂꯟꯊꯥꯕ ꯎꯆꯦꯛ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯔꯦꯠ ꯁꯔꯥꯛ ꯇꯧꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯤꯜ ꯑꯗꯨꯅ ꯃꯍꯥꯛ ꯇꯝꯅ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯄꯗꯨꯗ ꯌꯦꯠ ꯊꯪꯕ ꯃꯥꯏꯀꯩꯗ ꯐꯟ ꯆꯣꯡꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯃꯒꯨꯟ ꯂꯩꯕ ꯊꯥꯡ ꯑꯗꯨꯕꯨ ꯁꯠꯇꯣꯛꯇꯨꯅ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯔꯝꯃꯤ꯫ ꯈꯣꯡꯐꯝ ꯑꯃꯗꯤ ꯈꯨꯠꯐꯝ ꯁꯤꯡꯅ ꯂꯩꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯃꯃꯥꯏ ꯌꯦꯠꯇ ꯑꯃꯨꯛ ꯂꯩꯊꯣꯛꯇꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯕꯨ ꯆꯤꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯟꯊꯥꯕꯅ ꯃꯀꯣꯛ ꯑꯗꯨ ꯄꯥꯛꯊꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯎꯆꯦꯛ ꯑꯗꯨ ꯇꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨ ꯐꯟ ꯆꯣꯡꯊꯣꯛꯏ꯫ ꯊꯋꯥꯏ ꯂꯥꯛꯄꯤ ꯎꯆꯦꯛꯀ ꯂꯟꯊꯥꯕꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯟꯊꯦꯡꯅꯔꯛꯄꯅ ꯎꯆꯦꯛ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯕꯨ ꯃꯈꯣꯡꯅ ꯐꯥꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯟꯊꯥꯕꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯈꯣꯡ ꯇꯝꯅ ꯁꯥꯐꯨ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯎꯆꯦꯛꯀꯤ ꯌꯦꯠ ꯊꯪꯕ ꯃꯈꯣꯡ ꯑꯗꯨ ꯀꯦꯜꯂꯝꯃꯤ꯫ ꯎꯆꯦꯛ ꯃꯈꯣꯡꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯃꯈꯥꯗ ꯇꯥꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨ ꯃꯈꯣꯡ ꯅꯥꯝꯃ ꯇꯠꯄꯒꯤ ꯃꯐꯝ ꯑꯗꯨꯗ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯗ ꯂꯟꯊꯥꯕꯅ ꯊꯥꯡ ꯑꯗꯨ ꯍꯥꯏꯒꯠꯇꯨꯅ ꯎꯆꯦꯛ ꯑꯗꯨ ꯇꯝꯅ ꯆꯣꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯁꯥꯗꯨ ꯇꯨꯕꯠ ꯌꯥꯟꯊꯈꯤꯔꯝꯃꯤ꯫ ꯎꯆꯦꯛꯀꯤ ꯃꯁꯥ ꯁꯒꯜ ꯑꯗꯨ ꯇꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯝꯂꯒ ꯊꯋꯥꯏ ꯂꯥꯛꯄꯤ ꯎꯆꯦꯛ ꯑꯗꯨ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯁꯤꯔꯕꯗ ꯂꯟꯊꯥꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯈꯪꯂꯕ꯭ꯔꯥ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦꯗꯅ? ꯂꯟꯊꯥꯕ ꯑꯩꯅ ꯊꯋꯥꯏ ꯂꯥꯛꯄꯤ ꯎꯆꯦꯛ ꯅꯪꯕꯨ ꯍꯥꯠꯂꯦꯗꯅ ꯅꯪꯅ ꯊꯋꯥꯏ ꯀꯌꯥꯕ ꯂꯧꯕꯒꯤ ꯃꯍꯩꯅꯤ ꯃꯁꯤ꯫ ꯑꯁꯨꯝꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯍꯥꯠꯂꯕꯗ ꯃꯌꯨꯝ ꯈꯨꯡꯒꯪ ꯑꯗꯨ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯌꯧꯔꯗꯨꯅ ꯎꯆꯦꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯠꯂꯦ ꯍꯥꯏꯅ ꯄꯥꯎꯗꯝꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯄꯨꯝꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ ꯆꯠꯇꯨꯅ ꯑꯁꯤꯕꯨ ꯎꯆꯦꯛ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩꯔꯣꯜ ꯆꯟꯁꯤꯜꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯌꯥꯎꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫